mayambu ahamba maktada taram noksari Manipuri StoryTeller gi channel bu nungsibiduna subscribe to birakpagidamak asuki matik hainingai leitana thagatpa phungdoksari aina lizariba wari sing ase entertainment gidamakta lizaba wari ni wari sing ase true story da based toba wari sing dagi khangatlaga lizabani masida soikhilan khiba yaurgasu mayam ngakpiyu aina huzik lizagadoriba wari si Malaysia hairiba country asidagi naha oiribi nupi amada thokhiba yamna nungaitaba thodok amasung kiningai oiba asengba wari ni naha oiribi nupi adugi maming Aisha koromi ngasi phawbada miyamna thajanari madudi Aisha hairibi nupi asigi saktam yawba photo yenguba mi khudimaktu siba natragana khudongthiba nangalli masi matau karamna oithokliबनो haibadu khangnabagidamag wari asi mayam taminarasi Aisha angang oiringaidagi hauna yamna ikai thiganbi nupi ama oirami mahak Malaysia hairiba country asida leiba yamna pikpa khungang amada poklammi ingsok 1984 hairiba sahi asida magi khungang du thadoktuna Malaysia gi capital Kuala Lumpur da salammi mangonda yam tangna thokpa photophobia koba laina amana narami photophobia koba laina asina maram oiduna mangonda yamna nganba maingan amata uba yaramdi karigumba magi mamituna yamna nganba maingan ururagadi mangonda yam kanna makok siklammi maram asina mana matam ayambada amuba masugi anop ama ublammi aduga kanagumba amana mangonda photo kapki hairakpa matamda mana yaramdi photo kapa matamda camera gi flash tagi yamna nganba maingan ama thadorai camera dagi tholakpa maingan du yam yangna tholakpadagi ekhoi miyoibagi mitta ubana ngaude adubu photophobia hairiba laina asina naba midadi camera dagi yam yangna tholakliba maingan du uba ngamlammi adugumba camera gi flash dagi tholakpa maingan du uba matamda makhoida asuki matik awaba phahonba masa sokthanba amasung yam kanna makok chikhallammi maram asinani kanagumba amana Aisha da photo kapki hairakpa matamda mana yadriba nongmadi Aisha na thabak tawriba factory aduda annual party ama pangthoklammi annual party aduda yauriba mipum khudimagna yam harau nungaina nokhotana wari sanarami matam aduda Aisha na magi anoptu lawthoklaga mayamgi marakta wari sanabaduda yaurami tanza aduda cameraman amana miyamna lang khotana wari sanaribaduda photo kaplammi photo kapa loiraba matung camera gi flash tagi tholakpa maingan aduna hek mutkibaga Aisha da makok sikpa ngawbugi sang suki matik hengalakhi mamei thangda mahagyan mangduna leimaida wantharaga tarami leimaida wanthaduna leiringai manungda masindagi angobu kongol mayam ama tholaktuna yam wana awabadu khanglammi adugi matungda mafam aduda ambulance ama laktuna mabu hospital da pukhatkirami Aisha numit humni supna hospital aduda leiba amamba ka amada potharami cameraman du hospital duda laami aduga Aisha gi manata sanglagaduna lale haizarami thodok adudagi Aisha factory aduda thabak tawbadu leblagi haiduna khalami doctor na magonda hidala thakpiragami aduga matam sangna pothana ba hairami Aisha na matam khara Malaysia gi capital Kuala Lumpur hairiba city aduda leiraba matungda mana hana leiramba khungang aduda hallagi haiduna khalami Aisha na city aduda leirigi manungda mana leiriba ka adudagi mapan thoklamdi numidang yausilakpa matamda mana leiriba ka adudagi mapan thoaduna sana thaknaba posai leiba salammi Aisha na renta leiriba ka adugi mapuduna su Aisha na wana lenjabadu ubada nungaitaba forammi maram asina ka mapuduna Aisha na nafa faraduna magi khungangduda handri fawbadi ka bara lobiramdi thama leiraba matungda Aisha da naramba koksikpa ngawpa loina farami adugi matungda mana hozik leiriba Malaysia gi capital Kuala Lumpur hairiba city adu thadoktuna magi poknafam lamdam oiriba khungang aduda hannabagidamak sem sarami numit adugi numidangi matam yoksilakpada Aisha na mana leiramba ka adu thadoktuna khungangda hannabagidamak bus station tana makhongna salammi mana lambi da satlingai matamda karama magi mamangda khamjilami Aisha na magi mamangda khamjilakliba car du koithoga satnaba honarami adubu car adudagi nupa mari kumtharaglammi aduga mabu pharaduna car manungda singsinkhirami nupa mari duna Aisha bu kidnap tawraba matungda city adudagi khara satlaga leiba mi tadaba mafam amada gari du thorami
Makhoi marina Aishabu mi lainadaba yum amada pusillammi aduga sakri amada famhaladuna makhong makhul loinamak sakriduda punsillammi. Adugi matungda nupa amana thangsuri ama pairaduna Aishagi mafi marul loinamak lenthalammi. Aishana mathamoi sokna kapaduna adumna tawbiganu haizarami. Adubu nupa mariduna no khotpaga loinana mangonda phuba amasung otpa naibiba kaya ama tawba horakhi. Ngahak ot neibiraba matungda nupa amana Aishagi mafi yaudraba haksangdu photo kapnabagidamak camera ama lakthoraklammi. Nupa aduna camera puthorakpadu ubada Aishana mangonda camera du kapaktanaba haizarami. Makhatana mana nupa mariduda haizarami madudi mangonda yam tangna thokpa photophobia hairiba laina asina nai. Maram asina camera gi flash tagi tholakpa maingadu mangonda uba yadi. Mana mathamoi sengna haizaribadu nupa mariduna tabiramdi. Nupa mariduna camera du kapaduna Aishagi photo lawba horakhi. Camera gi flash tagi tholakpa maingadu ubada Aishada makok asuki matik sikpa horakhi. Makok sikpa yam kanna hengalakpadagi maisaktu mana khangba ngamlaktabadagi yam kanna lawba horakhi. Mana lawba horakpaga nupa mariduna mangonda lawgunu haiduna yam tamthina phurammi. Makhoina makhatana Aishada camera du adum kaplammi. Camera kapa khudingi camera gi flash tagi tholakpa mangaldu ubada Aishagi makoktu pokhaige tawbugum naba horakhi. Maramasina magi mamit manaton amasung manakongdagi I sentharaklammi. Asumna pumari subna Aishana awaba mesaktu khanglaba matungda waba himankhibana saukri mathaktuda magi masadu kariyamata lengkhotpa ngamdabida lerammi. Nupa mariduna saukriduda pulamba thauridu lauthoklammi aduga Aishagi makhong makhuttu amuk loina punsilaga makhoigi car manungda hapkatlammi. Makhoina cardu thongambagi manak yaunaba thoraklammi. Thong aduda cardu khamlammi aduga nupa mariduna Aishada hairammi madudi mahak thong adugi makhada leiriba turel aduda langtharaga singda irangna halaga halagani. Asumna nupa mariduna Aishabu car adudagi puthoraga turel aduda langthanaba honarammi. Matam aduda Aishana laurammi madudi kanagumba mi amana makhoina camera da kapkhiba magi photo aduda yenglagadi mana susoi soidana dandi pigani. Mana makhatana wasaklami madudi mana siraba matungda magi photo yengba mi adugi mamangda mana wakhiba awaba mayamduga sap manana awaba nangangani aduga hatkani. Asumna Aishana magi siramdai mikuptuda mathamoi sokna wasaklami adubu nupa mariduna karisu tasinaramde amasung makhoi marina Aishabu torelduda langtharaga hatkirami. Mathang numitki anganba ayukta nupa mariduna photo studio amada salammi. Makhoi mariduna photo studio adugi mapu aduda paisa khara piraduna makhoigi camera da yauriba Aishagi photo du sindoknaba hairammi aduga photo adugi matangda kana amada da wangangba yaroi haiduna kihalami. Photo sindokpa loiraba matungda makhoi marina tongakpa car aduda kakhaladuna Aishagi photo aduda yenglammi. Photo da yauriba Aishana yam wana khangjaba amasung magi mafi setraba haksang adu ubada makhoi marina yam harauna noklammi. Asumna makhoi marina no duna car du thoraklammi. Adubu ikhang khanghodana makhoina thorakliba gari du sumna thorambadagi masa mathanta mamai leithora aduna lambigi nakanda hoba upambi amada thomjilammi. Maduda usa ama teaga haitharakpadagi makhoi marigi manungda gari thoriba nupa adugi makokta thomlammi mahak khudakta mafam aduda sirammi. Topa nupa amana masada yam thina sokpadagi hospital da pukhalammi adubu I thokpa hemankhibadagi hospital manungda sikhirammi. Ahum suba nupa adudi masada yam kanna soklamdi maram asina doctor na magi asokpa mafamduda bandage khara yelaba matungda yumda hanba yaragani hairammi. Mana yumda halakpa matamda lainung manungda leiba nalada ising senthanabagidamak semba yamna lawba hoba makhul amada tasilammi. Thaudok aduda magi makhong nama ama teglammi maram asina mana lainungda leiba naladudagi kakhatpa ngamlamdi. Numit adugi numidangda nong kanna suba horakhi. Nong kanna surakpadagi sentharakpa ising aduna naladuda ising thangkatpa horakhi. Maram asina ahum suba nupadu lainungda leiba naladuda iragnaraga sikhirammi. Mari suba nupadu di car accident thokpaduda mangonda karigumba asokapan amata yauramdi. Madi mayumda halammi aduga patharammi. Mana tumba matamda magi mamangda Aishagi saktamdu urammi amasung Aishana sayama pairaga magi makokta kanna thomlammi.
Mana mikap tholakpa matamda mangonda asuki matik makok sikpa phaurammi. Mangonda makok sikpagi sang asum hengalakpa haurakhi. Mamai thangdadi khanglakpa ngamlaktabadagi angawba amagi saktam lauraduna makhutta phok ama pairaga makoktuda thillammi. Mana khanba horakhi madudi makhoina Aishabu kidnap tawraba matungda otpa neiba kaya ama tawduna hatkibadu yamna aralma thabangni amasung magi mamanaba uhumduna sikhiba amadi mangonda fauriba awabagi maisa punamak Aishagi asiba thawaiduna tawhanbani. Mari suba nupaduna khalammi madudi karigumba magi maraldu polista sengdoklagadi mangonda tariba dasadu pharakpasu yai. Mana anakpa police station amagi manakta satlammi aduga mara leire haiduna sangjarammi. Police na kari maramgi no hangluba matamda mana asengba wari singdu lirammi madudi makhoi marina Aishabu otpa neibiraga matungda turelda langtharaga hatkibagi thodoktu. Makhoina camera da kapkhiba Aishagi photo lainamak police ta sinarammi. Police na mahakpu jail da thajilammi amasung Aishagi asiba haksangdu tureldu da thirammi. Adubu mari suba nupaduna jailda leiringai manungdasu mangonda makok sikpagi sangdudi phaba kouba leiramdi. Mamai thangdadi khanglakpa ngamlaktabadagi jail manungda leiba phalangduda masa mathanta makok aduna hanjan thomjillaga makok pungkai kairaga sikhirami. Adugi matungda numinini leiraga Aishagi pumlaba asiba haksangdu turelda takholami. Police na asiba haksangdu hospital amada purami. Makhoina asiba haksangdu Aishagi ra haibadu sabsabi khangnabagidamak doctor amada postmortem tawnaba hairammi. Postmortem tawraba matungda asiba haksangdu Aishagi ni haibadu khangba ngamlammi. Doctor aduna postmortem tawramdaida Aishagi asiba haksangdu record oina lehungnabagidamak photo kaya ama kaplammi. Adubu doctor aduna yamna ngaglibadi photo kapa matamda camera dagi tholakpa flash ki mangaldu hek mutkibaga Aishana siba matamda pangthoga leramba mitu ikhang khangudana khumjin khirammi. Asumna Aishana sibagi case adu loisan khirammi. Adubu numit khara leiraba matungda Aishagi asiba haksang postmortem tawkhiba doctor du magi mayumda siraga leirammi. Police na thijinduna yenglubada doctor duna siribagi maramdi painkiller guli mayam ama sasinbadagi overdose oiraga siba oirammi. Masina takpadi doctor aduna siramdaida magi masada yamna awaba saina khara phanglammi adubu kari maramda oiribano haibadudi police na khangmangamlamdi. Adugi matungda Aishagi asiba haksang postmortem taramdaida kapkhiba photo duda yenguba mi khudimakta yamna kanna makok sikpa phaurammi amasung mi aduna tumba matamda manglaknarammi. Adugi matungda Aishagi postmortem gi photo yengba mi khudimaktu mathang yamna ngangai oiba mongda siba horakhi. Police na misi adugi matangda prajada khanghandanaba honarammi maramaduna police na Aishagi postmortem gi photo loinamak manghankhirammi. Adubu kanagumba mi kharana Aishagi postmortem gi photo du internet ta upload tawraklammi. Photo adu da yenguba mi khudimangna makhoigi mamangda Aishagi Bhoot ki saktam du tholaktuna tamnai haiba horakhi. Makhoina tumba haugalakpa matamdasu makok asuki matik kana siklammi amasung masada yamna awaba phaurammi. Internet ta upload tawrakpa photo du da yenguba mi khudimakta makhoina satpa mafam khudimakta Aishagi Bhoot ki saktam duna tamnarammi. Makhoina yenguba maikai khudimakta Aishagi Kiningai oiraba saktam kaya ama urammi. Maramasina miyamda Aishagi photo internet ta thidanaba khanghalli. Kanagumba amana soidana Aishagi photo du internet ta ururagadi magi mamita munna yenguganu hairi. Karigumba photo da yauriba Aishagi mamita munna yenguragadi susoi soidana siba nangalli.